ꯉꯝꯍꯧꯗꯕ ꯑꯗꯨꯒ ꯒꯦꯜꯖꯥꯡ ꯆꯠꯍꯧꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯈ꯭ꯔꯦꯅ ꯒꯦꯜꯖꯥꯡꯗꯨꯗꯤꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯃꯗꯨꯅ ꯈꯔ ꯏꯁꯤꯡꯗꯣ ꯆꯥꯎꯕꯩ ꯋꯥ ꯈꯛꯇꯅꯤ ꯁꯤ ꯃꯑꯣꯡꯗꯣ ꯄꯥꯛ ꯂꯩꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯒꯦꯜꯖꯥꯡꯗ ꯆꯠꯂꯅꯤ ꯍꯥꯏꯁꯨ ꯑꯗꯨꯝ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯇꯥꯔꯦ Hanu mana nga tong ba? Hanu ba na kang ba? Kakao kaka. Mayam puno apudi now channel da ram chari mayam ngasi je khongjom de ni aduna hadi ichan rojina ne suras ne sibanan ne khoi mari chakani aduga hadi candle amam thalamgani aduga lei khara katluge maram bi akhoi athobasingna adamaina ngasi moina tawbirambagi akhoi ngasi nuai leini hai tare ko ana moiga lei katpajai gi ju laibu yam phai na manipur lei ka da samaina hadi khongjom de ga yaw phangjabaje aduna akhoi ga thoba ahansingi famda leiga aduga maira katpa hai tare ko candle amam kalaga lei katlam gani hai tare adu myam ji samina si aduga ayo kanda khata ba sibananda video dum namaga ai hapsaga ge adu myam ngasi khongjom de gi blog oina tawrni hai tare ichan rojina ga suras khoi thoi sibananga khoini leire leiga chatlani hai tare aduga ayo ga makhata ba blog to hapsaga ge video do myam chatai thoi sida suras leire suras hai ga tawiro hai siba hai daro adu bangi rojina leire rojina hai tawiro mayam khongjom changpham yaure yam chille cricket ne aduna gari je changpa pide ado aigidi aina lam lap te lak pane aduga ye khongdo haidi a phok chapda farak ta gani na isinau singna changhale hai tare aduna yam nungsi adumai na mde yengi bai khanbi bai ko ado gari pareng se myam dum movie ra khangani aduga yam mi yam chille hai ado khangde aigidi lei katpa aduga candle than duna khwai maru ne adum dang tawramagadi ai yare adu mutungna ko kam aidi khongjom te mafam di dum hanju labani na ko ngasi gi jina yam special oiba candle thaning baina lai chining ba adu gi dam thalak jabane akoi gi di adum sagai ju tare ai tare akoi gi pauna brother basi akoi gi athoba ko aduna ai ngasi thawaina lak jabane suraj ko ju lak bi bagi thank you ai ni aduga angang sing na changan upi ko jam nusi ai tare ado khoi manung changa matungna park se tau ya gra yaro yenge mo asomda direct koire chatpa yabra yenge suraj ye mo hon hon bilo thau hon na dum ko amayam yaure hujik aduga Cina changma pire hai tare ai khongduna pharak tabani na ko natadi haifet lap tai myam changna batai ba ko aduga hujik lai katlaga candle mam thalama myam aduga phone changni na mi yam tille Ano mai hoja mano? Talke mai bigi? Mai mano jua. Na akoni jua. Alang pai de ko Ano itu? Umdo ka ni mai na. Kumanya kami kuning sejam kali oh iya enggak ada kumadi baik price kapan wala ay kamu bijay no Yes.
mi nén cầu rồi chứ. Dạ rồi. Rồi là vai một. Bulu berapa pun? Bulu berapa? Kalau sama ngam, boleh kamu nih. Terus, ayolah. Betul kamu mau. Sebentar. Minggu berlalu. Cinta. Tidak ada itu. Sung phiên rồi. Anh khao được kể. Em biết là kể. Không bisa sih enggak. Trong cái là Rio cái này thì juga sebentar lagi cam cam cái này đi. lấy cái gì thật rồi. Nghe đâu là đâu. Đang đi trong làm. Đúng rồi. Ăn được. À, sao mình còn thân lên mà. Mà thua đi giúp này thì mà bài này. Basket tuh gimana nak? Basket nak? Mati KG ada print nasi di kapan hari? Sini. KG itu. Oh malah. Anda teh sini isu nih. Oh, susu udah bu. Teh lagi. Foto itu kapan oke? Jangan jangan. Mana không? Sì, con một lấy đấy, hay lắm. Mau dikasih lah. Mau dikasih dari itu boleh mau. Sì, ok rồi. ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯗ ꯎꯕꯤꯔꯤꯕ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯕꯨ ꯈꯪꯕꯤꯔꯝꯃꯒ ꯑꯩꯒ ꯑꯉꯥꯡꯁꯤꯡꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯑꯗꯨ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯅ ꯍꯪꯀꯥꯟꯗ ꯗꯗꯥꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕꯗꯤ ꯏꯇꯩꯃꯗꯣ ꯑꯉꯥꯡ ꯑꯍꯨꯝ ꯍꯨꯟꯗꯣꯛꯑꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯑꯩꯉꯣꯟꯗ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯥꯅ ꯍꯟꯗꯛ 10 ꯀꯥꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯗꯗꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯑꯦ ꯑꯗꯨꯅ
ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯨꯕꯗꯣ ꯑꯗꯨꯒ ꯁꯤꯅꯤ ꯃꯌꯥꯝ ꯊꯣꯛꯅꯗ꯭ꯔꯁꯨ ꯑꯩ ꯋꯥꯔꯤꯗꯣ ꯇꯥꯀꯥꯟꯗ ꯏꯆꯥ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯍꯟꯗꯨꯁꯨ ꯊꯦꯡꯅꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗ ꯃꯤꯀꯨꯞ ꯈꯔꯗꯁꯨ ꯄꯨꯜꯂꯒ ꯃꯣꯏꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯕ ꯑꯗꯨꯒ ꯑꯩꯕꯨ ꯈꯪꯕꯤꯔꯝꯕ ꯏꯆꯥꯁꯤꯡ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯀꯟꯗꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯣ ꯃꯤꯗꯤ ꯐꯖꯅ ꯇꯤꯜꯂꯦ ꯏꯕꯥꯅꯟꯒ ꯁꯨꯔꯁꯀ ꯌꯥꯎꯗ꯭ꯔꯗꯤ ꯐꯔꯛꯇꯤ ꯇꯥꯕꯅꯤ ꯒꯦꯜꯖꯥꯡ ꯀꯣꯏꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒ ꯒꯦꯜꯖꯥꯡ ꯆꯠꯍꯧꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯈ꯭ꯔꯦꯅ ꯒꯦꯜꯖꯥꯡꯁꯤꯗꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯃꯗꯨꯅ ꯈꯔ ꯏꯁꯤꯡꯗꯣ ꯆꯥꯎꯕꯩ ꯋꯥ ꯈꯛꯇꯅꯤ ꯁꯤ ꯃꯣꯡꯗꯣ ꯄꯥꯛ ꯂꯩꯕꯅꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯒꯦꯜꯖꯥꯡꯅ ꯆꯠꯂꯅꯤ ꯍꯥꯏꯁꯨ ꯑꯗꯨꯝ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯦ ꯉꯁꯤ ꯁꯤꯕꯥꯅꯟꯅ ꯈꯣꯡꯖꯣꯝꯁꯦ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯅꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯖꯅ ꯀꯣꯏꯍꯧꯔꯣꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯏꯆꯟ ꯅꯨꯡꯁꯤꯕ ꯏꯆꯟ ꯈꯔ ꯊꯦꯡꯅꯩ ꯃꯈꯣꯏꯅ ꯑꯩꯒ ꯐꯣꯇꯣ ꯅꯝꯅꯤꯡꯉꯦ ꯍꯥꯏꯅ ꯅꯝꯃꯤꯟꯅꯩꯀꯣ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯑꯩꯅ ꯚꯥꯞ ꯇꯧꯗꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯤꯟꯅꯔꯤꯕ ꯏꯆꯟꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯦꯠ ꯂꯤꯠꯄꯁꯦ ꯃꯥ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏꯒꯤꯗꯧꯅ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯔꯝꯕ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯅꯤꯡꯕ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯏꯆꯟꯒꯤ ꯅꯝꯕꯔ ꯂꯧꯍꯧꯗꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯆꯟꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯅꯕꯨꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯑꯦꯝꯄꯨꯇꯤ ꯅꯥꯎ ꯂꯩꯕꯗꯨꯒ ꯅꯝꯕꯔ ꯊꯥꯕꯤꯔꯛꯑꯣ ꯏꯆꯟꯕꯨ ꯄꯥꯔꯁꯅꯦꯂꯤ ꯎꯅꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯏꯆꯟ ꯈꯣꯏꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯀꯥꯟꯗ Nó tụi ní rồi. ꯇꯣꯡꯅꯤꯡꯉꯤꯅꯤꯅꯦ À, người ba rồi. Ăn ăn rồi, người ba rồi. ꯑꯩꯁꯨ ꯑꯝꯇ ꯇꯣꯡꯒꯦ ꯑꯩꯁꯨ ꯑꯝꯇ ꯇꯣꯡꯒꯦꯀꯣ ꯌꯥꯏꯀꯣ Ăn ăn sao nữa? Hình như mà đang trồn mà. Hình như mà đang không rồi. Cà ca thôi, cà ca. Cà ca. Cà ca đi. ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯇꯣꯏꯗꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔ ꯀꯧꯕꯤꯔꯛꯄ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯈꯣꯡꯖꯣꯝ ꯗꯦ ꯌꯥꯎ ꯐꯪꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯑꯃ ꯏꯁꯥꯒꯤꯗꯧ ꯐꯤꯜ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯥꯗꯅ ꯃꯌꯥꯡ ꯃꯔꯛꯅꯤꯗꯅꯀꯣ ꯁꯤꯗꯅ ꯃꯩꯇꯩ ꯃꯔꯛꯅꯤꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯈꯜ ꯑꯃꯅꯦ ꯀꯣꯏꯔꯦ ꯒꯥꯔꯤ ꯁꯤꯜꯂꯦꯅ ꯀꯥꯏ ꯁꯤꯜꯂꯤ ꯁꯤꯜꯂꯣ ꯆꯥꯁꯨ ꯊꯛꯁꯤ ꯌꯥꯗꯦ ꯄꯨꯔꯛꯏ ꯑꯗꯨꯗ ꯁꯤꯠꯁꯨ ꯄꯨꯔꯥ ꯑꯦꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯤ ꯃꯥ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯈꯣꯡꯖꯣꯝꯗꯀꯣ ꯑꯩꯅ ꯉꯁꯤ ꯅꯪ ꯄꯨꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯇ ꯍꯥꯏ Nung ai nung ai. Nungai ko. Masih có lọt tùy. ꯒꯥꯔꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠꯁꯨ ꯆꯠꯂꯦꯀꯣ ꯍꯥꯏꯐꯦꯠ ꯆꯠꯂꯦ ꯉꯁꯤꯁꯦ ꯐꯖꯅ ꯆꯠꯂꯦꯀꯣ ꯋꯥꯕꯁꯦ ꯈꯪꯗꯦ ꯋꯥꯅꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯆꯠꯂꯤꯈꯩ ꯑꯗꯨꯝ ꯋꯥꯕ ꯀꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁꯁꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯤ ꯇꯤꯟꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯏꯐꯔꯦ